Manipurda NRC natraga manabachatna kanglon ama pangthok triba fawba Meekok Thiba Yaroi haina Campaign for Just and Fair Delimitation JFD gi convener Jitendra Ningomba na phongdokre JFD gi paring nai na chatharakpa census ki matangda khana nainabagi mifam gi manung channa Imphal district ki Nongren amadi Nongdam khulda ngasi miyam gi khana nainabagi mifam sing pangthokkiba Nongren Community Hall amadi Nongdam Bazar Community Hall da Maika Yadongi Club Maira Paibi Loop Singa Kuchamna na senduna pangthokiba mifam sing aduga mari lenana JFD gi convener Jitendra Ningomba na hai lamda masida hauzik thokliba irang asisu illegal immigrants sing na thokhanbani haibasi miyamna hena khangnare illegal immigrants sing khandoknaba census pangthokpa maruoi India lengakna census pangthoknaba thorang tawrklibasi niyom chumna tawhanba changi adumakpo hauzik leiriba tangdu leita daba film asida census niyom chumna pangthokpa haibasi oithoktaba mani masigi mathakta mamang thakta pangthokhiba census ta niyom kaiba kaya thengnaba leikre hauzik amuk nauna census tawrakpa matamda hena niyom kaiba yabagi oithokpa chauna lei mamangi census ta illegal immigrant kaya yausinkre maramaduna census tawdringaida illegal immigrants sing hana khandokpa changi mahakna hai kumja listing ani amada pangthokhiba census ta Chingi mafam kharada niyom kaina missing ka hena hengat pa thengnaki maruoina kuki taba mafam singda ka hena missing hengat pa thengnaki masimak illegal immigrant kaya changsil lakhibadagini fiba masida makhata na census pangthoklabadi illegal immigrant masing adumak hengat lakhigani India gi logi matung inasu mafam amada natural disaster natraga lan thoklabadi census yei thokpada kaiba leite maramaduna census asi Manipur gi oina hauzik leiriba fivam asida yei thokfam thoi census ki mangoina na state asida National Register of Citizens NRC pangthokadabani kumja lising amaga chama pan yangkai mathoi gi matungda lakpasing India macha oina sakhangbagi ayaba leite maramaduna NRC natraga manabachatna kanglon ama pangthoklaba matungda state asida census pangthokadabani JFD gi mihut singnasu tha sigi taramanga da New Delhi da chatuna Ministry of Home Affairs ta hiramasi gi matang da cherol pishin kiba laikre haiki Thiba matamda arangba Meekok yam thigare hojing Meekok thiba taragadi arangba mayumda yam chatkigidore kari dugi arangba da midu chatkiduna haibu matamda ngasi mak akoina lan somneri se kanana no miya sana kukina haido tudi kukisi kanano mi matok auto miya chaidi auto ko gileba haibda auto pa digi lamdagi leba auto pa lamdagi mi mayam ma koi Manipur se laksalaga kedore mi masing thibada yauksan gre mi masing thibada yaugadi vote leb vote thada na bo gidam cha electoral roll mun chan gre ko electoral roll mun legadi mitok miya zaduna kana ba mayam phungre adula kari legi haibu dam adu oridi haiba kana ba phungbu jaga gi singi jaga singdo aduda mitok miya ta mayam ma laksaleba aduna sigi mitok miya ta mayam lai haidu khangaba uraba ngasi muksu lan tawri kanana no makoina ni haibu khangba urbanina Meekok thiba matamda makoisi han khantoksi haidana akoina policy ma leleba ko government da asiudo chumomongda aramamongda taba chumomongda Meekok thibiu haibagi campaign to boto mau king de la